ISTV Pauming Tabirba Smutaram Nukjari, Murray Pau. World Environment Day Githora Manipur Gimapum Kayada Parks and Napang Cray. How's Pung Pau? Prithvi Gimapum Kayada, Akoibagi Pibam, Kananabagi Padam Dangase, World Environment Day Haina Palan Parks and Napang Kay. Manipur Sarkar yang natungan-tungan by NGO amadi civil society organization kaya na sinduna World Environment Day gi thoram ase mafam kaya da pangthoki mapung oiba thoram Directorate of Environment Government of Manipur na sinduna Palace Compound laiba MFDC auditorium da pangthoki Small Island Developing Status in the Border of Climate Change haiba theme da pangthoki ba thoram madada Forest and Environment ke Additional Chief Secretary Nicholas Jha Retired Principal G Thomas Sharma Retired Lecturer Dr. Nandiram Sharma, Professor and Ras Mohanamadi, Directorate of Environment K, Director Dr. M. Homeshona, Thoromapusi Wina Sarugya K. Resource person Oina Sarugya Kiba Dr. Nandiram Sharmana, Global Warming gi problem asi mioiba kunaida khwaidagi hena chawna singnaba issue ama oina longnare, masi nungsita carbon dioxide amadi fattaba gasing hena yoksinbadagi oirapani. Insolising mga chamapal ni fumanga dagi ngasi fawada polar region da leiba un saudorak padagi samudragi imai centimeter kun hengalaktuna leiba kayada akiba piri pumnamak sing asidagi ngathokna ba miyam punna khangminaba matam oire haike G Thomas Sharmana samudragi imai hengalakpana Arabian amadi Pacific Ocean da leiba apikpa ithat yangkhani thoirom ising manungda lupsinba yabagi akiba leiba tinatana samudra khongbal da leiba achouba city kayasu chaifu piri kar amana chahi amada Chahi ama chenbada mioiba amagi chahi amagi oxygen loisile hauji prithvi gi oina car million tarkrom sijinare masigi mathakta tongan ba factory amadi industry na chingba singna nungsitta tatana motion hanbadagi akoibagi sakamda chawna akaiba piriba asidagi kanjana ba thabak paikhat haningi hake Chief Guest Kiba Nicholas Jha akoibagi khal kaitharak pasida malemgi miyam da chaipu pibata natana Manipur da su masigi chaitheng phangle malemgi oina sakhat tharangi thabak paikhat pada Loksin Kiba Lamgi Saruk Ahum Umang Sangatna ba Hono Haiba Chanabi Lerabasu Lamdam Sida di Ngak na Chapagi Mami Tadre World Environment Day Pangthokpa se Miyamgi Thauram Amakak Pangthokpa Oina Ubalan Gade Tungi Mirol gi Khalaga amasung Tung Koina Chanaba Yaba Mawongda Thaurang Semduna Paikhathani Maru Oina Mahiroi Singi Lairik Tambada Environment ke Chapter Haptuna Miyam Punna Gyan Taminana ba Honarasi Haina Apil Tawke Propagation is our schools and colleges. These educational institutions, I wonder if in their curriculum we have this environment awareness in some of the course because that is very important. Apart from physics, chemistry and social sciences, environment is one important subject that should be included in their syllabus and curriculum. They should be taught the importance of environment. Amarom da Mahiregi Sangstanama Oiriba de Samna Sinduna, World Environment Day, Thoronga Mari Lenana Chingmairong Cherau Singda, Environmental Literacy Campaign Pangtoke, Thoramadu da Board of Secondary Education Manipur Chairman P. Dhanakumar, Desamgi President M. Angamba, IMC Assistant Engineer CS Menaka, DM College ke Environmental Science ke Professor Naurem Sunitana Marui Bamir Singona Sarugya ke, Thoronga Mari Lenana Desamgi President Angambana Pungno Kibada, Mairui Singbu Akoi Bagi Pibangi, Maru Oiba Si, Kangan ba Matau Tarak Padagi, World Environment Day Gamari Lenana, Environmental Literacy Campaign Pangtokpani, Makatana School Sing the Chatuna, Masigi Matang, the awareness kaya Pangtokigani Hake. Pangtoi Visiki Maru Pandam Day, Kaitobuki Manipura, Nunchagi, Chang Nartrino, Kaitobuki Shabaki Sangalino, Asugumba Mahokshaki Kal Karibese, Mashi, Equigi Miam Punmana, Equi Kamin of Targati, Sweden, Maki Kaitariba, Environment Kanunga whenever see the Sami Tazavani. Aying asagi khal kaithara kliba si thingna ba mipung khudingma gyan tamina batangai fade haina Social Welfare Minister AK Mirabai na phongdokre ngasi patroi part 4 tawmang da pangthokpa uchara thabagi thoramda mahna wafumasi phongdokhibani World Environment Day ga mari leinana Raise Your Voice Not This Sea Level haiba thim da pangthokpa uchara thabagi thoramadu da patroi gram panchayat ki pradhan N Tomba amadi MMTA के President Dr. L. Surjit Sarugya ke Miyoi kaya na mafam asida lairiba lining thau pakhang bagi complex da makal kaya gi using thakibani Pradhan Tombana ngasi malem gi oina oirakli ba phibam masida mafam khuding da u chara thabagi hainabi lehensi using tharaba matung da section na ngak sena basu khonasi haike Panchayat level gi
ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯁꯔꯀꯥꯔꯗ ꯉꯥꯛꯇ ꯏꯟꯊꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯑꯁꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯡꯅꯕ ꯇꯤꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ Minister Mirabaina Makhatana Fongdukibada Hauzikti Aikoi Pokpa Amadi Siba Fawada Tangai Fadana U Chara Thabagi Matamadu Lakle Maramdi Matam Amada Manipurgi Hawa Nungsitki Phibam Adu Hauzikti Angakpa Phangna Ahongba Lakle Masi Malemgi Oinani Akangnaba Miyoi Khara Khakna Honabagi Mahutta Mipung Khudingmak Gyan Taminaduna Climatic Change Asi Ngathok Minanaba Honasi Haiki Nasi aikoi laimgamabadi aikoi na pokchabe isa pokon numita aigi marriage numita phawda aidi u pambi sara amamam aningagi wakalo na igi tamoida phawi masina aikoi ge ainga sagi khallase aikoi amuna aikoi olakadabanina aikoi lairiba u pambi mayam ama singi area dagi yam thatkiba sumba mayam sina matamamada manipur se ainga sara yamna temperature da yamna mapung phabalamda mama oirambani adubu haujikti aikoi atopa Delhi atopa tam Rajasthan ga samana rakpagi phibam da laiba National Identity Protection Committee NIPCO gi insolutiongani taramari dagi taratare fawbagi thawpuna ba miyoi sing khankre Sunil Karam amadi Rusikanta Yumnambo mathangsina President amadi Secretary General oina khanbaga loinana miyoi tarahum desu office bearer oina amadi executive member taruk punna miyoi kunmatoi khalle hari haujiga tembe amthalokjari break ki matungna me taram nokjari Sakang daba singna mayang Imphal Police Station gi manung chana lei ba Chirai Litan Makhong da mi ama nongmaina kaptuna halamle lei khidraba mi adudi Muhammad Rahman chahi kunthra taruk apopo lei khidraba Muhammad Jalin kawe magmasagi ingkhol makta da nongmaina kaptuna halaga hundok lambani thodok thopam dagi phangba pawgi matungina ngase pung 8 lom taba matamda mahaki asiba haksang adu mahaki ingkhol maton da taduna leiramba mi kharana thengnarakhibani mahaki masada nongmai maru mari panbagi mafam lei kanana kari damak mahakpo halamni bano haiba chap chaba khangmangamre asiba haksang mayang Imphal Police na lokhatlaga Rims ki mok ta thamkre nyaras gi matangda police na case ama lokhatuna thizin bahukre Matamamada Lairik Bangtamda Tamlaga Lairamba Adu Hosek Malemgi Oina Education da Hongba Lakliba Asigi Matungina Mai Tamba Tangai Fade Haina MLA RK Anana Fongdukre Wafama Singasi Mekola Community Hall da Pangtokpa Mekola Private Center dagi Class 10 da Makwang na Phangba Mahiroi Nifuma Thoida Manamatum Piduna Ikai Kumnabagi Tharamda Mahanu Wafama Se Fongdukibani Center Asina Sinduna Pangtokpa Mangarak Suba Manamatum Yentokpagi Tharamada Jila Parishad Member L Surchandra Pradhan TS Inauna Tingba Mui Singna Sarugya K Tharanga Mari Lenana Center Asida Attest the Y School Mangagi Mahiroi Singna Chada Humudragi Mathakta Phangba Singda Manamatum Piduna Ikai Kumnabut K Makoi Singa Dugi Manungda Taramari Suba Position Taba Yauri Wanga Kiba Singna Fonglong Kibada Education System Asi Liberalization Privatization Amadi Globalization ki matangni masida maru oina mama mapa amadi oza singna angang singbu maikei chumna phangnaba honaba mathau tai Manipur da hoje infrastructure mapung phana leiba school kayagi mahiroi sing mark nemna pass to yauri loinana mahiroi ga oza ga gi masing yengnabada iken khenada yawe masida aikoi punna khana naina bachangi phongdoki argyana na makhata na phongdoki bada private center si leibadagi afaba mahiroi kaya thorakle center sidagi handak sahida first division da mahiroi chamagi mathakta pass to wasi afaba khongtangi haiki Max na link worker scheme tariat khanbada matik sada ba NGO khanba nakogi guideline khongau na ba kayabu yaning da ba phongdok tu nanga se civil society kayagi miyo singna saruk yaduna lamphel gi RD wing mamang da wakan fam chatakre wakan fam adu da amada gi thomi kya su saruk ya khe mongjam abirambu Max amadi nakona Kankatuna Tamganu Haiba Wai Sing Yauna Tongan Tongan da Wai Kaya Pleka Sing the Iki Wangang Kiba Singna HIV AIDS Mutatna Bat Hadarak Payam Lava Senfam Kaya Max Namfum Kangana Manganduna Lede Link Worker Scheme Gi NGO Taret Kanbada Manipur Gi Chingi District Gi NGO Yawgi Mahutta Sangalaiba Achawasangi NGO Sing Kanduna Lede Tongan Tongan Ba NGO Kayana RTI Thaba Matamda National AIDS Control Organization Ministry of Family Welfare New Delhi da Aiba
numit thaduna khangan ba amadi Manipur gi governor su khangan ba laikhrabani ngasi fawban lan khankraba NGO sing mathau tawhanduna leiri amadagi organization secretary ke megasandrana jangchili ba khongjang asi miyam gi yaifnabagi damaktani masida mipum khudingmakna saruk yabiu haike Sarva Shiksha Abhiyan ki matang da Inclusive Education Caregivers Marfuma Thoibu SSA State Mission Authority Manipur na Home Based Education ki makhada kakhalakhiba thawongbo yaningda phongdoktuna SSA gi office solon sinduna khongjang changsin ke tungda police latuna makhata na pamnaba thawdok thoktana ba ngak senbagi thaba kangkhre caregivers ki mihut amana phongdorpada state coordinator oiriba B. Jairani asi matik sadre mahakna home based education ki makhada Imphal East hapchinduna thabak lauthok khanbani Imphal East ka home based education ga mariamata laina de thabak laukhiba matamda chu Imphal East caregiver volunteer oina laukibani B. Jairani na miyam gi karisu khandana tawriba thabak asi mahak matik sadre haiba chapchana takle athuba matamda mahak pu thabak tagi lauthokadabani haiki Lupa lakh tara hena changna sagadaba community hall amagi ngasi part 4 awang lekai da social welfare minister AK Mirabai na jatra hunkre community hall asi local area development fund gi makhada sagadaba ni haina minister na phongdoke community hall sagadaba lam asi laisang them ongbi tamfa devi na donate tobani masi yamna afaba khongthang ni haina phongdoke Atuba matamda nongching laktringeda aigoi yarimakai thajigi manungda loinaba sabanga magadi yam hena nungaigani haibagi arepa leitana ngasi dagi adumak makha jataduna duna aigoi miyanga pusinaba ngamnaba honabagi damakta ngamnaba shona lamsibu koliba ibudo bendaunasu nongjamiba oisin Thawbal Achauba Bamo Lerakta Leiba Monica Misiki Matanga Nipkogi Kesampat Leiba Office da Civil Society Singi Apunba Mipama Mapang Tukre Mipama Duna Atuba Matamda Sar Se Tangatuna Mihat Pat Dandi Pibiu Sarkar Gayana Kiba Matung Ina Matik Saba Action Lokatrabadi Civil Society Organization Amadi Ze Shina Kan Makongjang Zangshina Naba Sem Sare Hari Haji Amukah na Tembrem Chok Jari Breki Matung Nami Ambo Amukah na Taram Nok Jari ITB amasung AIDS na hogalaglibat na harol sing da hiram kaya da sokan bagal luina na chaiteng kaya pidi infection asi achoba chaiteng ama ohele masi thingnana ba lairiba Department of AIDS Control na National AIDS Control Program da haptuna masidagi ngathokna ba hona se haina Health Minister Funjathang Tonsingna ngasi Hotel Classic da pangthokpa North East Conclave of State AIDS Control Society and partner gi thoram da haikre Ministry of Health and Family Welfare gi makhada North East State Singi State AIDS Control Society singna sarug yadana pangthokiba thoram maduda Health and Family Welfare gi Minister Funjathang Tonsing Department of AIDS Control Government of India gi Deputy Director Niras Dingra Director Sampat Kumar amasung State Asigi Project Director Singsu Sarugya Ke Tawanga Mari Lenana Minister Funjathangna HIV amasung AIDS ki phibam asi yamna kudong thiningai oire Bharat ki oina HIV na sokalaba mi gi masingi manungda Manipur na chada ani oire oirikli ba phibam asi gi matangda miyam punna bhap tamina duna masibu thingnana ba khonamina si haike The valuable service was to that better preparedness so the people living with HIV/AIDS viral road testing, which was sent to Kolkata, will now be done. We have now started since last year. We have now done in Imphal. In addition to this routine testing for the people living with HIV/AIDS is also done free of cost in the government health institute. Hauji maroi pa pamu World Environment Day gi thoram Manipur gi mafam kaya da paksana pangthungna kre ISTV pawmieng tabir ba singwa mukhana kurumjari